Impact Health Link ta mayam butaram no okchari. Ngasigi Health Link ki topic ase chronic pelvic pain haibadi chaning nabagi matang dani. Hiramasigi matang da aikhogi studio da kupna takpinaba lengsinduna laibiriba expert ase Dr. GIRINDRA CHINGTHAM MD, consultant gynecologist and laparoscopic surgeon, MAIPAKPI Maternity and Child Hospital ni. Dr. Bu aikhogi studio da taram no okchari. Ahan bamakta da doctor da koina ngasigi thauramasi hawdokpoina khangjaning base hariba layong chronic pelvic pain hariba chaning na base masi karino haibado ahamda makta da thambiyo. Chronic pelvic pain hairagana koina chaning da na ba haibani makha thangba saru haibadi kamya swaisi na ba horagana dum khong yaw ba yai adagi ning yaw ba yai adagi sometimes khwang su na ba yai asi yam matam sangna kuina haibadi tha taruk ki duration dagi hena sum naraba miuda koina chronic pelvic pain na bagi layong si mongonda leire haibasi koina khang ba yai ado masi pregnancy ga mari leina de adubu akoi acute pelvic pain haiba matam de pregnancy haiba pregnancy de ki tholakpa complication mem nasu tawpa yai adubu chronic pelvic de maru oina akoi ge jiki pregnancy siga yamna di mari leina de acute se ola tarabadi pregnancy ga mari leina doine ba pregnancy ga mari leina ba yai acute ta haije ectopic pregnancy gaina di tube to miron maga kanda na ba yai adagi abortion chatpa matamda nataga abortion chatke tawba threaten abortion kain lei adagi abortion chatlaga ju senghawdaba gumba adugumda chaning na ba yai adagi atopa condition dana mens lakpa matamda mens lakpa matam na ba yai mens ki mayai oiba marakta su na ba yai adagi infection leiba angang khaw manung de infection leiraga su tawba yai acute condition ta aduga kaini gi oiba natabasu pelvic pain adum na ba yai acute pelvic pain da appendicitis na naraga su na ba yai adagi intestinal obstruction tawraga su na ba yai adagi irritable bowel syndrome kaina lei moi su na ba yai aduga isingi mari leina bagi dana nung leiba gumba adagi urinary tract infection momodas infection to gumba da nung madasu dum nabe adu gaini gi mari leina daba dasu adum nabe adun acute habis di emergency oir pa yai ani magi bp low itar pa yai ani gi mihun kanna chong pa yai aduna ma si diagnose to was yam important oi diagnosis matam sana ta horaga di patient si kan bangam be ngambagi sang le aduga diagnosis se thengda bataraga di even yam sokshan banata dana patient siba bu yaw bu yai aduna acute pelvic pain dadi gaini gi oiraga di angang oiba yaba haibadi reproductive age group 15 to 45 years tadi koina pregnancy je rule out to bom yam important ado doctor no hojik ta haibi gi ba tha taruk mu ma se treatment to buda chang doira natraga treatment se ning thina ta haudraga di sidagi hena sangthana na ba ya bagi kano se leibra oithop se sangthana na ba ya bagi sangsu lei aduna patient na first thing la ko matam da moise matam kuina sangna na ra matung da moise la kane haidi handaki thajin na bani haraga la ko rega di moise chronic pelvic pain da sing da ba yai atopa cause oi ba yai adu chronic pelvic pain haisina di maje matam yang kuina sangna naraba haibadi tha taruki hena naraba thabak tawba ngamakraba magi daily activities haitare yum gi thabak tawge oigera de office ka bin pi oigera office ta thabak tawba ngamdaba masa yingjinba ngamdaba husband na haipada wa taning daba mi yaten haibada wa taning daba sometimes depression na naba wakhan sondaba aduma tobasu yai aduna chronic pelvic pain aduma mem do loini yaukani maruina matam sangna naraba matungda magi leiramiba thabak tawramiba thabak mem do hana degi tawbangam maktaba handarakpa my quality of life to handarakpa hingingda ba phawba adugumba
situation yauragadi masi chronic pelvic pain nabagi changsi wange haina akhona lawuni layong asi karidagi thokhanbano haibadusu amtang thangbiyo layong si masi maram yam gre maram amma khitang nate gaini gi natabasu yam leire adegi samna haibada akhoi akhona operation to bakanda napsanna mu matawgasu maduna mathangi da narakpa yabagi sang lei adegi akhona operation to matamda muscle je akhona sokhiba gumba tawragasu naba yai adegi gaini gi oraga na hajiki akhoi chocolate cyst kind of endometriosis kind of haibadi moisina haidi akhoi angang khau manung di yaur tissue kara mapanda sathokiba angang khau nataba atopu mafamda laisalaga mens lakpa khudingi moisin naba haibadi angang khau manungi da leiba tissue di mens lakpa da loin sathokraneba whereas endometriosis ta tawdusina masagi tissue je atopa parts khada leineba ade ovary da leibiyai adegi intestine da pa ambeyai bladder da pa ambeyai singmari da pa ambeyai adu myam do leira agadi even yung hanba da narakpa yai mam I yarakpa yai adegi kaino da napsallagasu intestine da napsallagasu khong hamba da nungairakta yai adegi khong hamba da even I yarakpa yai adugumba portion myam ado mens lakpaga khara mari leinare mas endometriosis na gaini gi oiragadi ade adenomyosis na amazule sina asagi same angang khau manungi endometrium haiji portion khara angang khau muscle manung da changraga mazil sum chawkhalakwa endometrium ji thagalaga mens ki lakwadagi sum thagala mathangi mens lakwadong chathoki dong whereas jiki adenomyosis ji magi jigi diffuse muscle manung da leigraga masathokpa ngamdamnina manung da thag mens lai gudingi chawkhalani bleeding tawrani and next cycle amu laani chawkhalani bleeding tawrani admaina pain se sum nadana sum leiba aduna moiji kuiraga adu mens loigraga di phaba adumaina sum tawbada sum kushalla agadi nabada natana ade angang yaudriba nupida naragadi angang oibagi yabagi chance yam handaba period lakpa matamda sumaina magi sigi ama sigumba problem ama lei taragadi akoina kamaina khangadagi habado si problem ama lei habade si kamaina khangadagi aduna haise ngasagi na abuji magi mens lakpa du mari leinabra leinadabra haibasi yam important ore mens lakpa ga mari leinaragadi gaini gi problems hai oirani most of the condition da aduna gynecologist ama tanaba is yam important oire aduna sum leithokpa yadaba aidi leisabi masa da su tawba yawe adenomyosis kaise endometriosis haiba wasi tawba yai agi patient ama kuidi sei kulum de kumari den maji mens lak kudingi sum naba maji naba degi khangba ngamakta dana han pain killer saram degi maji morphine bu kapa abane maji nare na khangba ngamde ando maji last yingba gana diagnosis tawrame adenomyosis na ando man hai ai angang khau lo thokpirona kyunki angang khau ga mari leinabani mas lo thokra relief phangani na but madi sei kulum de kitani long driven opinion angang khau lo thodi ma angang oi bangam moi doine but America da haise magi quality of life effect ma kai mi gitina ba yadre mamana ba wari ngak sana ba ju yadre adum ma don mai quality of life se adum tiki handagre haibni ma hingda bu phawre azgi na basina aduna mana mai options yam limited way aduna akoina lokthokpa da ju surgery to bu jam lu pot ne bedina mai exercise aduna akoina nangi je pura lokthokpa ding ngamoy khara lokthoga pain je handarabra yengse adu hidak khara thaga haibe ado aina consult tawe ado mogi family members da di angang oi bane important natre haire mogi preference to magi nuai ni hingmado aidi party am chatpa mamana ba ngaktam koiruba haibe bu ngamjadre ma pain killer masana kapaga laser bane ba adi ma staff na su oi hai ado ngam nuai te
But ultimately I had to do hysterectomy angang khau lokthokpadi aina lokthokre adu magi OBD ani ji thamame ba aina. In case in future she plans to marry and have a child, adu already ma surrogate mother gi darka tarni kaigina have my womb di later banina, but still my OBD di present oi banina tawai adana koina singumba narak pala yong sing sida akoina section biba timely consult to biba doctor painkiller ma saraga khanga ga yagini khotkini habadudi matungda condition si yamna henchalaga di even surgery tawbo ta akoina shape tawbo ngamoi doine aduna same endometriosis haiba condition si dasu maruina maji ovary de effect to marum ko kom pham sida maji du lesion ga doine aduna endometriosis leiba min dasu maji ovary ji function tawbo ngamo oidoine ni magi size sum chawkhala di chawkhala padi matik natana maji inflammatory reaction na thokudegi tube napchana gi bi ai ama toge tube phunjala pa ai aduna infertility oina di angang oibagi oina di yam warakada aduna sigumba mens ka mari leina ga narakpa adegi marakpa de i chasalakpa mens ki mayai wa yor posida amo khangna naraga mu i chasalakpa adegi mens torum dai de mu naba mens tawga mu phaba singma symptom mem chela ga di layong mem chela ga di thuna gynecologist ta na ba haiba sima yam important oire si tana hora ga di akoina tungi plan ama yathopasi yam yae aduna akoina first thing akoina patient ama singma problem ama pura la ko matanda akoina matam yam thada ba ma darga ta haiba di aigi chamber da la ko matanda patient je ningan na sakhiba yade haidi aina magi da makta kem to ngamdre haiba se si hayan ba yadawa aduna akoina matam je patient ji yam thad matam sangna thadaragadi mai history lawbadagi hauna mathang torokpasi loina ngamagadi akoina adum chronic pelvic pain dasu akoina adum laina se ayam adum treat to bangame aduda akoigi gynae gi nataba portion ju dum yawba yai timely referral to ba aduna yam important oy yamnadi already oina daba adu kainoma guli im chasalaga dei painkiller am chasalaga heta yani dei pukna ba na isam samna yamna common problem mo oina dum di longna ba aduga yeng manung chana yeng hauta taraga di yam high risk oiba high risk ni yamna hajiki aigi clinic ta aigi hospital li yeng mo matamna sigi sang si yamna hengale akoigi lifestyle akoina leiba mong environmental factors kuna chari wa chinjak si mam sine yam thine effect tawi aduna in next 10 years there will be a lot of problem aduga magi stage ama lanchalagane aduna even treatment will be very difficult aduna khara na ba horokpa matamna timely yengbiba nupi na bu mens lakba hek hogragadi sigi problem si lakba hoba yai aduna madi sei kundangai na hidaka sara mai phajani haibadudi yade tung phajana mamutana kham thengbu haidi magi maram je karino na abji maram je karino gaini gi maram la natraga amang gi mari de leina ba maram la natraga ising mari de leina ba maram la haibasi am khongdo patai sometimes even sim maram je amta khangdana leibasu yai sometimes akoina psychological wakhangi oibasu yai adubu hek patient si lakpa matamda wakhangi nare na haina lawbragadi moina doctor se aigi damakta khanba doctor nate na lawba yai aduna moigi element su leitaba nate wakhangi su leitaba nate adu oragasu wakhangi topic se wakhangi maramna oiba yai haibasi laktringaida atopa maram kairi leibage haibasi munna thidokpa ma darka dai aduga lab haibadi sometimes gynecologist ki darka taba yai gastroenterologist ki darka taba yai urologist ki darka taba lai psychologist ki darka taba yai physiotherapist ki darka taba yai even orthopedician ki bi darka taba yai moi myam se lab kona coordinated we integrated approach kawe moi myam se tanara matungda tawragadi layong si adum ayambada akoina treat tawngam ne na khale
ꯍꯧꯖꯤꯛꯀꯤ ꯄꯦꯔꯦꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄꯗꯒꯤꯗꯤ ꯁꯤꯁꯦ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯑꯗꯨ ꯀꯔꯝꯕ ꯑꯅꯥꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯩ ꯃꯁꯤꯁꯦ ꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯍꯥꯏꯅ ꯆꯤꯡꯅꯕ ꯌꯥꯕꯒꯦ ꯑꯗꯨꯅꯦ ꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯥꯁꯦ ꯃꯔꯝꯁꯦ ꯊꯤꯗꯣꯛꯄꯁꯤ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯇꯤꯡ ꯐꯦꯛꯇꯔꯁ ꯑꯅ ꯃꯥꯁꯦ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯃꯌꯥꯝꯁꯦ ꯊꯤꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯒꯥꯏꯅꯤꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯒꯦꯁꯇ꯭ꯔꯣꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯗꯒꯤ ꯌꯨꯔꯣꯂꯣꯖꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯣꯏꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯊꯤꯗꯣꯛꯑ ꯃꯇꯨꯡꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯇꯥꯕꯒꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯒꯥꯏꯅꯤꯒꯤ ꯀ꯭ꯂꯤꯅꯤꯛꯇ ꯂꯥꯛꯄ ꯌꯥꯏꯑꯕ ꯄꯦꯁꯦꯟꯁꯤ ꯃꯥꯁꯤ ꯅꯥꯔꯦ ꯃꯕꯨꯛ ꯌꯥꯝ ꯅꯥꯏ ꯃꯕꯨꯛ ꯀꯪꯈꯠꯂꯤ ꯍꯦꯛ ꯆꯥꯕꯒ ꯃꯕꯨꯛ ꯀꯪꯈꯠꯂꯤ ꯑꯗꯩ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯆꯅꯤꯡ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯅꯥ ꯂꯩꯌꯦꯅ ꯀꯟꯁꯇꯤꯄꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯁ ꯑꯦ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯇ꯭ꯔꯤꯠ ꯇꯧꯕ ꯌꯥꯏꯑꯕ ꯕꯠ ꯏꯠ ꯃꯦ ꯅꯣꯠ ꯕꯤ ꯗ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯀꯦꯜ ꯀꯦꯁ irritable bowel syndrome gaina lei aduna sumna gastrogi kanguna mu treat tawagada aduna 75% is sometimes sumba irritable bowel syndrome gi case gaini gi nupi oibanina gaini gi kaino sida clinic sida hana laaga consult tawne aduna akoina gaini gi problem ne na koina sum treat tawo taradi mase phabanga moyo after 5 years tasu mase amu akoina hangba matamna nangi do pharaba haiba matamna phatte dum hairakane because gaini gi problem nattabanina aduna akoina timely khangauraga aduga timely referral tawba CDC gi doctor sigi darkani hana samna haibada ising mari gi oiro ising mari dasu akoigi aji infection tawba lei adu yung hanu matamna toina hali sari lawi kainosi kamyasi amna nai khotli mens lak matamna ne heli haibi ya problems but adugi problem amdo gaini gi oidabi ya urology gi oibi ya interstitial cystitis kain lei naina moije mapanyam thokpa adegi toina thokpa nomada ni tare ni panga jinum thokpa anum chaning jedum hamam law chik leiba naba adegi mens ki matam da ju henjalakpa adu matawse gaini gi nupi oibani na gaini gi hana lakpa yawe aduna akoina gaini gi nena moise adum akoina pharaga treat tawraga di ma suba phaba ngamoy aduna timely akoina layong ji gaini gi oibra oidabra habji thidok ma yam darkar tae aduga timely referral tawraga di adum laina ayam dum treat tawo yani na khalle yam nungaijare doctor ngasigi khana jariba topic ase chronic pelvic pain hiramasi gi matang da lengsen bira expert na Dr. GIRINDRA CHINGTHAM MD consultant gynecologist and laparoscopic surgeon MAIPAKPI maternity and child hospital ni doctor degi khangjaning base makha chatha jarak poina hojiki chronic pelvic pain sigi chaning na basigi sigi layong asigi akoina karamba kari tawraga karamba test tawraga layong ase khangdopa ngamgadage test sing si tawdring mamang dai na haijagi beduni detail history thorough history ji patient gi patient haiba ji am taba ma darka ta akona akogi clinic sida lakpa matamda patient jina mana laije magi maram do nabagi maram do khangim bagine aduna magi wari ji hana taba ma darka ta magi wari ji phasana taraba adagi mase magi wari ji akoina phasana tare haibasi mona khangalaba adagi magi je akoina phasana tabiraba aduga magi problems akoina address tawni hairagadi most of them akoina treatment ngasai plan semopada yamna laiba ma oina thokani secondly is physical examination mase kari akoina examine tawdana akoina yengba yai kadai da narino mukhunna thillaga tau haiba adugumba sida nai pura oina nabra kamain tawi haibisi makhangdokpa yai adagi akoina gaini gi oiba akoina examination khada examine toroga yengba khangba yai most of the time endometriosis kai apo mathingna ba yai akoina yengba matamda puk mathakta
ꯑꯄꯣꯝꯕ ꯊꯦꯡꯅꯕ ꯌꯥꯏ ꯐꯥꯏꯕ꯭ꯔꯣꯏꯗ ꯀꯥꯏꯅ ꯂꯩꯔꯤ ꯑꯦꯗꯤꯅꯣꯃꯥꯏꯑꯣꯁꯤꯁꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯏ ꯑꯦꯗꯤꯅꯣꯃꯥꯏꯑꯣꯁꯤꯁꯇꯤ ꯌꯥꯝ ꯐꯖꯅ ꯈꯪꯉꯣꯏ ꯐꯥꯏꯕ꯭ꯔꯣꯏꯗꯀꯨꯝꯕꯗꯤ ꯃꯇꯨꯝ ꯂꯩꯕꯒꯨꯝꯕ ꯈꯪꯕ ꯌꯥꯏ ꯑꯗꯩ ꯑꯣꯕꯦꯔꯤꯌꯟ ꯇ꯭ꯌꯨꯃꯔꯒꯨꯝꯕ ꯂꯩꯕ ꯌꯥꯏ ꯑꯗꯣ ꯃꯣꯏꯅ ꯆꯤꯡꯅꯔꯤꯁꯤꯁꯨ ꯑꯩꯁꯦ ꯉꯁꯥꯏ ꯀ꯭ꯔꯣꯅꯤꯛ ꯄꯦꯜꯚꯤꯛ ꯄꯦꯟꯗꯁꯨ ꯌꯥꯎꯗꯣꯏꯁꯦ ꯉꯁꯥꯏ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯛꯄ ꯑꯗꯒꯤ ꯋꯦꯠ ꯍꯟꯊꯔꯛꯄ ꯆꯥꯅꯤꯡꯗꯕ ꯍꯩꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯛꯄ ꯑꯩꯁꯤꯕꯨ ꯀꯦꯟꯁꯔꯅꯒ ꯅꯥꯔꯖꯥꯔꯥ ꯀꯥꯏꯅ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯖꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤꯁꯦ ꯂꯣꯏꯅ ꯔꯨꯜ ꯑꯥꯎꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯇꯦꯁꯁꯤꯡꯗ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯒꯥꯏꯅꯤꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯚꯦꯖꯦꯅꯦꯜ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯑꯅ ꯃꯈꯥꯔꯣꯝꯗꯒꯤ ꯂꯧꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯤꯅ ꯍꯦꯟꯅ ꯈꯪꯕꯅ ꯍꯦꯟꯅ ꯉꯝꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯗꯤꯅꯣꯃꯥꯏꯑꯣꯁꯤꯁꯀꯨꯝꯕꯁꯦ ꯑꯗꯩ ꯑꯦꯟꯗꯣꯃꯦꯇ꯭ꯔꯣꯁꯤꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯑꯜꯇ꯭ꯔꯥꯁꯥꯎꯟꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯎꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯅ ꯀꯤ ꯍꯣꯜ ꯇꯧꯔꯒ ꯆꯪꯉꯒ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯐꯪꯕ ꯌꯥꯏ ꯑꯗꯨꯅ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯁꯨ ꯑꯣꯞꯁꯟ ꯑꯃ ꯂꯩ MRI ꯇꯧꯕ ꯌꯥꯏ ꯁꯝ ꯑꯩꯈꯣꯏꯅ ꯇ꯭ꯌꯨꯃꯔꯒꯨꯝꯕ ꯎꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯣꯕꯦꯔꯤꯗ ꯑꯗꯨꯒꯨꯝꯕ ꯑꯄꯣꯝꯕꯒꯨꯝꯕ ꯂꯩ ꯍꯥꯏꯔꯗꯤ ꯇ꯭ꯌꯨꯃꯔꯅ MRIꯅ ꯇꯧꯕ ꯌꯥꯏ ꯁꯝꯇꯥꯏꯝꯁ ꯏꯟꯐꯦꯛꯁꯟ ꯂꯩꯔꯒ ꯑꯣꯕꯦꯔꯤꯒꯤ ꯃꯅꯥꯛꯇ ꯏꯟꯐꯦꯛꯁꯟ ꯂꯩꯕ ꯇ꯭ꯌꯨꯕꯔ ꯑꯣꯕꯦꯔꯤꯌꯟ ꯑꯦꯞꯁꯦꯁ ꯀꯥꯏꯅ ꯂꯩ CT ꯁ꯭ꯀꯦꯟ ꯇꯧꯔꯒꯁꯨ ꯈꯪꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯗꯒꯤ ꯑꯃꯨꯛ ꯏꯁꯤꯡ ꯃꯔꯤꯒꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯁꯤꯁꯇꯣꯁꯀꯣꯄꯤ ꯀꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯃꯣꯏ ꯌꯨꯔꯣꯂꯣꯖꯤꯁ ꯀꯥꯡꯕꯨꯗ ꯆꯪꯈ꯭ꯔꯅꯤ ꯑꯗꯒꯤ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯗ ꯁꯤꯒꯃꯣꯏꯗꯣꯁꯀꯣꯄꯤ ꯀꯣꯂꯣꯅꯣꯁꯀꯣꯄꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯠꯊꯕ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯦꯁ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯒꯥꯏꯅꯤꯒꯤ ꯑꯣꯏꯔꯒꯗꯤ CA-125 ꯀꯥꯏꯅ ꯂꯩ ꯑꯗꯒꯤ ꯀꯦꯟꯁꯔꯒꯤ ꯃꯥꯔꯀꯔꯅꯤ ꯃꯣꯏꯁꯤ ꯑꯗꯨꯝ ꯇꯧꯊꯣꯛꯄ ꯌꯥꯏ ꯆꯍꯤ 50ꯒꯤ ꯃꯊꯛꯇꯒꯗꯤ ꯃꯣꯏꯒꯤ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟꯗꯣ ꯖꯁ ꯇꯨ ꯔꯨꯜ ꯑꯥꯎꯠ ꯗꯦ ꯑꯥꯔ ꯅꯣꯠ ꯁꯐꯔꯤꯡ ꯐ꯭ꯔꯣꯝ ꯀꯦꯟꯁꯔ ꯍꯥꯏꯕꯗꯨꯃ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯇꯦꯁ ꯃꯌꯥꯝꯁꯤ ꯂꯧꯔꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯣꯔꯒꯥꯅꯤꯛ ꯀꯣꯖ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯔꯨꯜ ꯑꯥꯎꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯄꯦꯟꯁꯦ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯅ ꯔꯦꯐꯔ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨꯗ ꯃꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯅ ꯈꯟꯗꯣꯏꯁꯦ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯑꯩꯁꯦ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯅꯥꯔꯦ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯕ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯅꯥꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯀꯣꯏꯁꯟ ꯇꯧꯔꯛꯄ ꯌꯥꯏ what she wants is not that aduna akoina hariba causes ma'amse tabli rule out taro thorough examination thorough history and test taro matungda akoina last ta akoina psychiatric help so lobu yai moi si depression asu yam nagalli moi si mood swing legalli aduguma ma'amse adum half of the cases and even anti depression guma sara asu dum farpa yai aduna multidisciplinary approach ta kani yengba ta oinasi mase treatment to ki pamba ise kari treatment si akoi gani gi oiragadi when suppose adenomyosis hairo adenomyosis sida akoina angang oidriba nupini haragadi ani ngasa haga machira mo lothoga mase pl laga akoina hidak se tharaga generalize analog kani am lei hidak se muji maruina mens la kanda sum hengalakba potina mens se khara dum akoina tophan ba yai laparoscopy toroga yengba yai adagi apomba cyst ka lothokpa yai aduga ngang khamang infection legana adugi antibiotics aba yai adugo masi ma'am se tawdrimoi marakta akoina start tawdrimoi marakta man na banina pain killer di start tawbadi yamna must ne we have to start pain killer aduga atai specific oiba treatment di tawrokene adu tawdrimoi mamangda pain killer si start tawba mandaga tai magi pain relief tawbasi mas most important ne aduna magi naaba phanba haibase yam important oi pain killer ma start tawdam ne aduga atai problem gi matungina akoina matum leire matum lothokpiba kamaina adagi angang leigre angang ani ohum leigre kestodre haga angang khaw lothokpa yai adubu angang khaw lothoga nasagi akoina pain ji bajana man nari ji kari no haiba maram ji bajana thigatragadi angang khaw lothok matungda ju dum naba yai aduna angang khaw lothoktrin marangda akoina yamna khangadaba man leire aduna mana nari se tasengna angang khaw ki lothokga phadoriba pharoidoriba
adu atay alternative labor leitabra haibasi yam adegi paisa changba khotpa adu myam se loina patient ji ga discuss tawra matungda akoina step se angang khaw lo thokpa hijina last option oyadabani adu angang khaw lo thoga su phawa dum yawi adu phattaba su yawi makatana adu na bas dum yawi yawi aduna koina sigi myam se loin consideration tawra matungda koina treatment plan se maina sathaga jobni na khala aduga akoigi sigi problem sigi ngasi ojiki layong se dagi akoina cancer ga oiba yabagi possibility se cancer su oiba yai cancer oiba yai habidi khong hamde I yaure sei ni yankhai gi mathakta khong hamde I yaure habisi akoina aju rule out to bata cancer oiba yai ko adegi akoina yung hanbada problem le infection tawi I yaure weight loss adi mayang kang darapa depression zalapa kolapa mabu kang khalapa zum adegi apom ma thingna ba simem cancer ju oiba yai cancer ju lock to ba yai oidaba su yai aduna akoina thorough investigation ama darka tai adu simem si lock to rogadi adum layong se amba koina magi targeted treatment naidare adung amni na kan just back oina satlagadi amajo tawraga patient ji dum na ba fatadana dum leiba su yai aduna koina targeted approach ama darka tai na khale akoigi ngasi khanari base mayamna su kaya su aware oidaba aduna doctor na ngasi gi akoigi program se yengaga khar su khangna na ba miyamna mayamda message amtang pipi aina haning badi chronic pelvic pain or chaning da naba haibasi line na lokthokpi gano matam saring de yengoba ma darka tai haji akoigi UK gi study da ko last moi 1966 to 2011 ki study ma le adu da moi na haji nupi taruki manung da amam yawe hai si problems aduna si problems India da su yam hingale India da di data collection yam leitabani magi documentation to ngam even Manipur da di kya no khangba ngamde adubu aigi clinic ta aigi experience ta yengo matamda si condition yam hingale si hingale ko na tanana angang oibagi da su problem yam lakoi yawi chance yam na wange aduna lesabi oigera ahan oigera mauna oigera chaning naraba matam kuina naraba adagi yang kangdaraba hainingdaba thabak akoina hana torome thabak tawba ngamuktaba and family de attention piba ngamuktaba angang bugeng ngaktaba aduguma yaura agadi thuna tanabiu expert gynecologist urologist matungina akoina disease kharada su handaba ngamgani haina khale completely akoina cure tawba ngamdragasu most of the things na ba khotpa ma quality of life hengalakpa khotpa si ma'am se ngamgani na khale yam nungai jare doctor ngasigi topic asida kopna takpi wi damakta hanna thagatchari matang swaisida impact health link loizare mayambu amuka hanna taramna okchari